Government of India na proxy forces sizinaduna Manipur state terrorism chathaba khudakta lepkadabane haina United National Liberation Front Manipur Department of Publicity and Education na press release ama thadoraklei haukiba April gi tareta tronglaubi da tumduna leiriba pikliba angang ani tomthin oinam sahi manga amasung oinam yaisna tha manga bu bomb attack chathaduna tamthina hatkhiba apokpi mama buna phibam luna sonkhiba amasung madugi terrorism gi thogdok aduda pendraba khoisaunarba miyamna mathau tawdraba anakpada leiba CRPF ki camp amada ihau sangsinbada khulai paidaba misam miyam singda nomai kapsinduna tamthina miyoi ahum haibadei wahengbam bobe huidrom Michael laisram ziten hatkhiba amasung miyoi kumanga hena phibam luna sonkhiba masgi matung tarakpada April gi tarik 19 numit asida amuk Imphal dagi urkhul chatpa lambida misam miyam da ambush sathanduna tangkul isinau ani haibadei sinau sang soknung naw yaruingam basum hatkhiba thogdok sing ase India gi proxy forces oiriba kuki extremist ki ka henba thawong asi India na aronba agenda amagidamak Manipur da proxy war sizinaduna sathaba state terrorism ne India masagidamak malem gi leipak singi mamangda ikainingai oidabra natraga thawong sing asi karamba mawong da terrorism nate haigadawri asigumba India gi aronba agenda asina Manipur gi national integrity bu leppa leitana thugaina bu honari amasung sahili sang kaya maningtamna leiraklaba leipak asibu India gi loilam leipak amani haibagi matagum ikai khumnaba amatta uttana Manipur gi miyambu loilam laingak asina khamthengna otnaire aduga miyot minei asigi mayokta democratic oiba ihaugi khongjang sangsiliba miyamda amuk onsinduna ihau namthabagi mingda Indian forces singna ka hena miyambu otnaire masida mathau masak khangba saduna Mapuna sanabani haiduna yeknabaga mayoknaba lanfamdadi sangba ngamdraba Manipur State Police Force su ayobi thakta thauna lingjen puthokduna makhut halaklaroi misam miyambu kawbu netpa tawduna ihau namthanaba honari masimakti malemda police haiba fazakraba miyamgi service ki leiriba force asigi image sokloidabagi maram leite Manipur police na miyamgi ihau namthanaba honabada sizinariba thauna lingjen adu nareibang Manipur asibu ngak senaba honabada sizinarabade miyamna nakhoi gi damak saukthok saroidabagi maram leite 2023 sahigi May 3rd tagi horakliba conflict asigi lanfam singda Manipur police na kari thodang lokhi haibasi iraisa khudimakna munna khanglaba wafamni maram masina Manipur police na su Manipur gi miyam da ka henba thong satharoidabane hangatlaga ikhoina yengadabade India na kari maram gidama kuki singna su haibade suspension of operation torakhibano kuki singna India gi karamba force ta makhoi gi political demand amagidama khutha khiba leibra haibase miyam na ikhang khangnarba wafamne Manipur amasung wesi haibade WESEA gi ningtam lalo liberation movement ase namthanaba honabada kuki singbu khulai oina sizinaba su gi sign pinakhibani haibasida kakningai oiba wafam kari lei masigi khudong saba lauduna kuki khulai paiba singna international humanitarian law thugaiduna ka henba listed amaga loinana micham miyambu hale asigumba thong asi pangthokpada khudong chadabagidamak suda leiriba kuki extremist singi designated camp Manipur gi akoiba sing sang pareng amasung tampak tainaba sing sang singda camp tara mari hangduna maningtamna operate to holle ahenbo oina Indian force ki camp ta fawba punna leiminare thong asida kamdawna India na Manipur da chatnariba terrorism gi thong ase sawatte haigadori ngasimak thokliba muknaba conflict sing asida Manipur gi miyamda UNLF na thamjaning bade aikoi gi iraipak ase mikha pona India gi loilam laipak amu oina leiriba fawbade ngasi aikoina thengnariba miyot minai asi loiba khamba nai khiroi miyot minai asibu matam suppagi ko annaba pambai de iraipak Manipur bu maning tamba laipak amu ohenbane tangkak sida ningsing bayabade Russian revolution gi lalhoba Russia gi revolutionary social democratic ki marakta economist singna lalhogi oiba mijeng ubang ngamdabadagi thengnakiba khudong thiba amasung madubu sumthoknaba Lenin na Bolshevism gi holistic oiba mijeng na Russian revolution bu mai pakhiba maki yawol gi loksing adu aikoi Manipur singna nainaduna thabak to onthokpa mathau tare masigidama aikoi Manipuri khudimangna apunba thodang ama lominanaba UNLF na ayobi thakta honagani haiduna sarairongba thoksom secretary Department of Publicity and Education UNLF ki maikai dagi press release asi thadorakhibani